Hello, mayam. Good morning. Ngasi ay morning walk tholi mayam. Matam kitang ngalle. Ado ay hoji yumde thok tana akhogi rail gate jawre. Ay rail gate taleri. Aina nongma morning walk thokpada mayam da haija kiba. Aina sila pada tabni habito. Si mafam sini mayam ay jenghan jage. Ay ti rail gate men la banina. Kasuaki asini se asigi rail lambi mayai se asigani se. Aina nongma mayamda nungsin koithok chappada aina haibado segi rail tawdi si mathak sigani aina hachang sajen tawningaida tamnari haibdo mayam hojikti mi yam lebne tamna leitre ado asini akhogi kak maragi rail gate sikep lei asiwa kak mara ketara gate number 3 hai khangnei do mayam nong se ko ai program leite aduna sum ke tara chang sajen na morning walk sum lakpani adu ai hi chali mayam na kana kumba isen si teima mayam ngan bajar bati hakol le haraga ayu ki morning walk chapiu ayu ki morning walk chapa si hakchang nungai bani ko adu bedi ayu nongamdagi aina nongmusu haijakhre kogi pung mari makhai taramdagi hawa nungsit asi yamna phai hai mayam adu mamdi mami ko mayam ko ado mamsu mamna aina sum hachang sajeron sum thorpani mayam ado mayamna video jengba matamda amamamata ude kana ji nongna bino chagi nongamda ina mamsu mamna morning walk sum chalpani mayam ayu anta haiba usi yam nungsina li humokpa ko mamsu toba asi jamna nungaiba weather ni adun ayukta koina sajen haiba si jam phai kana kuma yahongan ba snow mayam di senara masu jare mayam ado ai hoji khoi lambi chale mambanina kem ude ko mayam ado hoji अखोगी रेल क्रॉसिंग नांथरोक्तना आई लंबी पांडा चली ngasi ai ngaina leire nungan baw ado mayam hajik lambi su nong chu banina handak se lambi kitang nungai te ko mayam nong chu banina lambi su kha pele ko lambi su pistau tria hujiko duna mayam nusirabe sinau mayam ngan hagopio ngan haglaga morning walk chapio hachang sajen no ba hojik chidi matam crime phatta banina isana hachang khara sajen tawum sangi mayam to uchiya ka khong ji mayam tabibra nongam dai ka jin usiya ba ko uchiya na ga che khong opase ya han de yam chalami mayam ko kogi nausing leiring adadi ai morning walk chalami mayam do ti naw leitramina ai sum tonta handak noning che program eta duga sum thorokpani ai dung ngan thue da mayam dung ngan thore hai tare ado ai rel song mata ka chale ado ngarang jam nungai akhogi YouTube channel de lebir be sinau mayam promo mongol natana tampung do welcome taujari na khogi jaribon bhamon kagi khogi isan sana bu nabung mak oina yama thakachari inau na ngarang YouTube channel dagi kom pisa phangba haini ari ten thakachari isan na phangba do khoi phangba ka chamane isan gi hona jaman mahi ko channa wana hona japa channel yang phanda ming ta hanjaba ngambadagi YouTube channel dagi chen phangpa pisa phangpa nungai isan bu thagachari matam pumbata isan su mai pakpo yo akhoi su changi damakta matam puno support tawjage degri channa su
ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯟꯒꯤ ꯆꯦꯅꯦꯜ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯁꯅꯥꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯀꯅꯥꯒꯨꯝꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯈꯪꯖꯔꯨꯗꯦ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯅ ꯏꯆꯥ ꯑꯃꯅ ꯃꯥꯅ ꯁꯦꯝꯕꯤꯕꯗꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯌꯥꯎꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩ ꯏꯁꯩ ꯆꯠꯂꯁꯨ ꯄ꯭ꯔꯣꯒꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦꯀꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕꯁꯦ ꯑꯩꯉꯣꯟꯗ ꯄꯦꯟꯖꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯍꯟꯊꯕꯤꯅꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯊꯕꯛ ꯆꯤꯟꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯀꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯤꯡꯍꯟꯕꯤꯌꯨ ꯊꯥꯡꯒꯠꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯃꯤꯠꯌꯦꯡ ꯇꯥꯖꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯀꯥꯏꯁꯦ ꯃꯝꯁꯨꯛꯅ ꯑꯗꯣ ꯇꯥꯟꯗ꯭ꯔꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯀꯥꯁ ꯃꯆꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯦ ꯃꯨꯔꯤꯁꯤꯡꯒꯤ ꯂꯧ ꯃꯇꯅꯤ ꯁꯣꯔꯥꯏ ꯃꯆꯨꯒ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯅꯣꯡꯁꯨ ꯍꯥꯏꯐꯦꯠ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯀꯣ ꯌꯥꯝ ꯐꯖꯩ ꯑꯥꯗ ꯃꯩ ꯑꯃ ꯎꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯌꯦꯡꯍꯟꯖꯒꯦ ꯁꯤꯒꯤ ꯃꯩ ꯑꯃ ꯊꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯩꯅꯤ ꯑꯥ ꯊꯥꯜꯂꯤꯁꯦ ꯑꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟ ꯅꯥꯟꯊꯣꯔꯛꯇꯅ ꯀꯣ ꯑꯇꯣꯞꯄ ꯃꯤ ꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯄꯥꯡꯒꯟꯒꯤ ꯃꯣꯏꯒꯤ ꯊꯨꯡꯒꯥꯟꯖꯧꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯔ ꯄꯣꯠꯅꯤꯁꯦ ꯑꯇꯤꯌꯥ ꯃꯆꯨ ꯀꯥꯏꯁꯦ ꯐꯖꯔꯕ ꯁꯣꯔꯥꯔꯦꯟ ꯃꯆꯨ ꯑꯀꯥꯁ ꯃꯆꯨ ꯀꯥꯏꯁꯦ ꯐꯖꯩ ꯃꯌꯥꯝ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯌꯦꯡꯉꯨ ꯉꯥꯡꯂꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯊꯣꯛꯑꯝꯗꯥꯏꯒꯤꯀꯣ ꯅꯨꯃꯤꯠꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯁꯅꯥ ꯍꯤꯡꯕ ꯃꯆꯨ ꯃꯥꯟꯕ ꯀꯥꯏꯇꯣ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝ ꯌꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛ ꯉꯥꯡꯂꯩꯅꯅ ꯊꯣꯛꯂꯛꯏꯕꯁꯦ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛꯀ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯃꯇꯝ ꯌꯧꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯑꯃꯨꯛ ꯉꯁꯤ ꯑꯌꯨꯛ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯆꯪꯉꯦ ꯑꯗꯣ ꯉꯁꯤ ꯍꯥꯏꯕ ꯃꯇꯝꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯅꯦꯜ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯐꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯆꯥ ꯏꯁꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯌꯥꯝ ꯉꯁꯤ ꯈꯔ ꯏꯪꯉꯦꯕꯀꯣ ꯑꯗꯣ ꯏꯪꯕꯗꯨꯗ ꯑꯩ ꯀꯝꯕꯜ ꯁꯨꯞꯄꯦ ꯑꯗꯨꯒꯩꯗꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡꯆꯣꯟꯕꯤ ꯂꯤꯠꯂꯛꯑꯦ ꯍꯧꯖꯤꯛ ꯃꯇꯦꯛꯁꯤ ꯆꯠꯄꯗ ꯃꯌꯥꯝ ꯍꯨꯃꯥꯡ ꯊꯣꯛꯄ ꯍꯧꯔꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯨꯃꯥꯡ ꯊꯣꯛꯄ ꯍꯧꯔꯦ ꯁꯤ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯑꯀꯥꯁ ꯃꯆꯨꯁꯦ ꯎꯔ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯗꯤ ꯆꯦꯅꯦꯜꯁꯦꯀꯣ ꯍꯩꯅꯒ ꯇꯧꯖꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯇꯧꯕꯁꯤ ꯎꯔꯒ ꯃꯇꯧ ꯌꯦꯡꯉ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯌꯨꯛ ꯃꯣꯔꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯂꯥꯛꯀꯗꯕꯅꯤ ꯑꯋꯥ ꯑꯅꯥ ꯄꯥꯎꯖꯦꯜꯁꯦ ꯄꯤꯍꯩꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯉꯁꯤꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩ ꯅ꯭ꯌꯨꯁ ꯇꯥꯖꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒ ꯉꯔꯥꯡ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯃꯌꯥꯝ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯏꯟꯗꯣꯟ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯄꯨꯂꯤꯁꯀꯤ ꯒꯦꯠꯇ ꯆꯤꯡꯁꯤꯟꯅ ꯃꯤꯑꯣꯏ 5 ꯐꯥꯒꯦ ꯊꯥꯗꯣꯛꯄꯤꯌꯨ ꯃꯣꯏ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯗ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯐꯥꯕꯤꯔꯣ ꯍꯥꯏꯗꯅ ꯀꯣ ꯀꯞꯄ ꯂꯥꯎꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯔꯤꯕꯁꯤ ꯅꯣꯏꯒꯤ ꯌꯥꯎꯕ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯃꯣꯏꯒꯤ ꯃꯇꯦꯡ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯎꯕꯗ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
ꯀꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯒꯗꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯗ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯃꯩꯇꯩꯒꯤ ꯄꯨꯌꯥ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯟꯖꯤꯜꯂꯛꯈꯤꯅꯤ ꯃꯩꯇꯩ ꯃꯩꯆꯧ ꯇꯔꯦꯠ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡꯉꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯝ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯙꯔꯃ ꯂꯩꯔꯛꯇꯦ ꯀꯣ ꯍꯤꯡꯁꯥꯅ ꯍꯦꯟꯖꯜꯂꯛꯄ ꯅꯨꯡꯁꯤꯕ ꯃꯌꯥ ꯋꯥꯠꯂꯛꯄ ꯑꯗꯨꯅ ꯍꯥꯠꯅ ꯊꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯗ ꯂꯩꯖꯔꯁꯨ ꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯔꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯤꯃꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯍꯥꯏꯅꯤꯀꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯁꯨ ꯎꯕꯤꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯗꯁꯥ ꯇꯥꯔꯤꯕ ꯗꯁꯥ ꯃꯌꯥꯝ ꯑꯁꯤ ꯎꯔꯤꯕꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯁꯇꯦꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯑꯁꯥꯝꯗ ꯂꯩꯕ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠꯇ ꯂꯩꯕ ꯃꯥꯒꯤ ꯏꯁꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯒꯤ ꯃꯈꯨꯠꯇꯅꯤ ꯑꯩꯈꯣꯏꯇꯅꯕꯨ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯁꯨꯝ ꯉꯥꯡꯖꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯗꯤ ꯔꯥꯖꯅꯤꯇꯤ ꯄꯣꯂꯤꯇꯤꯛꯁꯁꯨ ꯌꯥꯎꯖꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯗꯤꯀꯣ ꯃꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯣꯏꯗꯅ ꯃꯄꯨꯅ ꯇꯝꯕ ꯑꯃ ꯂꯥꯛꯑꯝꯃꯅꯤ ꯒꯣꯕꯤꯟꯗꯅ ꯇꯝꯕ ꯑꯃ ꯂꯥꯛꯑꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ ꯃꯅꯤꯄꯨꯔ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯛꯑꯦ ꯂꯝꯕꯤꯁꯦ ꯈꯔ ꯈꯔ ꯎꯕ ꯐꯪꯉꯝꯃꯅꯤ ꯃꯌꯥꯝ ꯑꯩꯅ ꯆꯠꯂꯤ ꯂꯝꯕꯤꯁꯦꯀꯣ ꯑꯩꯅ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯁꯨꯝ ꯎꯔꯝꯃꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯧꯕꯨꯛꯀ ꯂꯣꯏꯅ ꯎꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯧꯕꯨꯛ ꯀꯥꯏ ꯅꯨꯡꯁꯤꯌꯦ ꯍꯥꯟꯅ ꯃꯌꯥꯝ ꯁꯨꯅꯔꯝꯃꯤ ꯑꯩꯈꯣꯏ ꯄꯄꯥ ꯂꯩꯔꯤꯉꯩꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧ ꯁꯨꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯂꯧꯕꯨꯛ ꯀꯥꯏꯁꯦ ꯅꯨꯡꯁꯤꯕꯅꯤꯀꯣ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯨꯅꯔꯤꯕ ꯂꯧꯁꯤꯡꯁꯦ ꯀꯨꯝꯁꯤꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯧꯁꯨ ꯌꯥꯝ ꯐꯩꯌꯦ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯃꯤꯅ ꯃꯌꯥꯝ ꯍꯨꯃꯥꯡ ꯁꯧꯔꯦ ꯁꯤ ꯀꯜꯕꯥꯠꯁꯦ ꯉꯥ ꯐꯥꯅꯔꯝꯃꯤ ꯃꯤꯁꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯈꯨꯟ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯒꯦꯠ ꯉꯁꯥꯏ ꯑꯩꯅ ꯎꯖꯕ ꯒꯦꯠꯇꯣ ꯑꯥꯗ ꯂꯩꯔꯦꯁꯦ ꯂꯥꯏꯠ ꯊꯥꯜꯂꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯤꯁꯦ ꯑꯩꯅ ꯊꯥꯞꯄꯤꯁꯦ ꯁꯤꯒ ꯍꯦꯟꯅ ꯀꯦꯃꯦꯔꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯍꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟꯅꯤ ꯑꯥ ꯂꯩꯍꯧꯔꯤꯁꯦ ꯍꯨꯃꯥꯡ ꯁꯧ ꯍꯨꯃꯥꯡ ꯁꯧꯔꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯆꯠꯄꯁꯨ ꯉꯝꯗꯦ ꯃꯌꯥꯝꯀꯣ ꯇꯞ ꯇꯞ ꯑꯗꯨꯝ ꯈꯨꯠ ꯁꯥ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯉꯁꯤ ꯅꯣꯡꯇꯪ ꯊꯣꯛꯂꯛꯄꯅꯤꯅꯀꯣ ꯃꯌꯥꯝ ꯑꯌꯨꯛ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡꯁꯨ ꯏꯪꯉꯤ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯦꯕꯀꯣ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤꯁꯨ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯝ ꯉꯁꯤꯁꯦ ꯑꯩ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩ ꯁꯤꯜꯆꯔ ꯆꯠꯀꯅꯤ ꯁꯤꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯑꯦꯀꯥꯗꯃꯤꯗ ꯍꯣꯔꯦꯟ ꯆꯠꯀꯅꯤ ꯄꯨꯡ ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯈꯤꯇꯪꯒ ꯆꯠꯈꯤꯒꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯦꯅꯤ ꯃꯇꯝꯗ ꯑꯩ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯆꯦꯅꯦꯜꯁꯦꯀꯣ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯁꯤ ꯃꯌꯥꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯆꯦ ꯏꯆꯟ ꯏꯇꯩꯃ ꯃꯌꯥꯝꯅ ꯂꯥꯟꯅ ꯀꯩꯅꯣ ꯇꯧꯕꯤꯅꯨ ꯆꯤꯡꯁꯤꯟꯕꯤꯅꯨ
ꯀꯣ ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯤ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩ ꯃꯇꯝ ꯄꯨꯔꯥ ꯍꯥꯏꯖꯕꯅꯦ ꯑꯩ ꯂꯥꯏꯛ ꯇꯧꯕꯤ ꯁꯤꯌꯔ ꯇꯧꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯕꯀꯣ ꯃꯌꯥꯝꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯣꯏ ꯇꯣꯏꯅ ꯍꯥꯏꯔꯒꯅꯦꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯀꯗꯣꯏꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯪꯒꯣꯜ ꯅꯠꯇ ꯏꯌꯥꯝꯕꯁꯦ ꯏꯅꯥꯎꯁꯦ ꯃꯥ ꯃꯇꯝ ꯀꯩꯅꯣ ꯇꯧꯔꯤꯀꯣ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯁꯤ ꯍꯥꯏꯕꯗꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯍꯥꯏꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯤꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯒꯗꯧꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩ ꯉꯁꯤ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30ꯗꯒꯤ ꯚꯤꯗꯤꯑꯣ ꯂꯣꯗ ꯇꯧꯔꯦ ꯑꯩꯁꯤ ꯅꯦꯠꯋꯥꯛ ꯈꯔ ꯋꯥꯏ ꯖꯤꯑꯣꯁꯦꯀꯣ ꯑꯩꯈꯣꯏ ꯂꯩꯔꯛꯇꯣ ꯋꯥꯄꯟ ꯌꯥꯝ ꯍꯧꯕꯅꯤꯅ ꯑꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯣꯀꯦ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯊꯝꯃꯒꯦ